Hi, welcome back to my channel. Ngasi si video sida koi skin cancer matang da discussion khar tawmina se. So sometimes akoina sambru normally sambru dum laser base asise khar chakhali khar hakachai cancer ola adra kaina ga pakatana sambru panglo da lothok na ba mi su yawi natraga sambru lothok base haina da bagi mafam do sambru yaman bagi phajadaba natraga mafam chada bagi natraga chauraga aesthetically pleasing oi da bagi lothok basu yawi but then mi khana di si se chauthora aga si se cancer ola katra kaina khala lothok basu yawi and sumaina haina bus lai kai gino khangde I understand tawde sambru lakthok uraga cancer olakani kaina ga adumaina ga hangakpa mi su yawi sigi concept se pura wrong concept ne na khale sigi sida agi black device ama microphone yawi sise for example sambru ne khaluse sise ka aga sise lakthok khre aduga si pochan gre adudi si yawraroi okay si udre hose si lakthok ga khoina hundok khradoine dispose tawradoine so kamaina si bo lakthok paduna kamaina cancer on doino len ba khotpaduna cancer kamaina on doino hadi sambru level mpham sida khoina thangna len baduna aduna kenom process ama hogalaga cancer on doino te adudi akhigi any operation atopa tawba midlen ma nose ki atopa other operations book len ba khotpa sina len baduna cancer formation enhance tawba kashu leite aduga mi khana chain khanbo RBI that sambru sida thang thardi adudo process ama tawga cancer ole na but amai tawba kashu leite sambru se akhina lenali lokthoni dispose tawgrani adudi chakre aduga skin healthy skin phochana ni mafam do scar ma cham tang leini aduna hin kashu leiroi but sise kaiguma cancer or main khalaje adudi lokthoni and akhina test tharani aduda cancer oiramba yawbudo sometimes maybe one in thousands kuma hire or some example in haiwane me 1,000 times operation tawda mi amada si cancer je oirame khalaje adugi mi dina dum haina bada sum sandokhani e si je len rikanda di cancer kesu oiram damni len la kanda si je lokho kanda cancer oirami kan cancer on gray kan lelam moidam ni kan khanba but lelam dragadi mana cancer do yo oga leiduni my skin do da but lelaga lokthok puduna hena pharini dispose of my hachang dagi lokthokrini but the only thing is that len rigai khangdaba kai do test haribina hachang da yaw leibido kamaina lokthok microscope makha pathologist na test or yengtribu cancer ne khangoi aduga yenga kan dang khangpane so sigi misconceptions maybe when adumaina misunderstand to be oibumale so now cancer habase akhigi three different types mainly three different types the kind of pi akhigi BCC haina basal cell carcinoma haba malai mayamna kai gumba some research tominga gasu basal cell carcinoma BASAL cell CELL and carcinoma CARCINOMA. Another type china squamous cell carcinoma habusly SQUAMOUS cell carcinoma. And then third type china melanoma. Okay, so any sambru chakthorena cancer olena pongpa pakakadabus nate but yes pakatba doubt leragadi skin doctor or plastic surgeon chatlaga hangdokadabni sise doctor sise akhigi afataba lina manbra natraga ai chingnai ai test tawni khotninge kainga adumainaga discuss tawgadamne ekta yumda isanda khallaga papa pakakadaba nate because most of the times ngasi phau doctor nadi male haidabida just patient gi concern gi damakta lakthoga akoina test haba myamse 99% of the times 99.9 hai tare ko 0.1% badi chance amadi tham tam ne but 99.9% kasu oiramde but mana som sida kinom muise kaino si kaino ka hangaga doctor na kaigumba ACC nang gi test tawna phani test tawna phani si test sadok se kitang chingnai haibada sometimes adudana amok roughly maybe 50-50 chance ko 50% times adum kisu oiram daba 50% times kinom oiram ba adumaina si aina som example oina som figures hai one si exact figures nate adumaina chance lay oirambagi chance so hel hai one da doctor na khallagadi doctor na si je chingnai test ha se hairagadi aduga every sambru lokthokpa khudimak test hagadab nate sambru macha macha mai da mayam thungba gumba kitang chawragasu hana dagi leijaba sambru adu hekta
loinamak hekta test thagadamne habu nate adu minus test thalegadi unnecessary am oigani doctor na khanbada dermatologist or plastic surgeon na khanbada sigi je mali chingnai test thabna phani sije kai gumba melanoma orambia basal cell carcinoma orambia natraga adu on driba pre malignant conditions kainaga adu olakadaba condition orambia kainaga khoina confirm tawnaba adugi piece of tissue do lawthoga khoina test thadoini so akhoi sambru lawthokpegi technique ani lei amana surgically mafamdo lenlaga lawthokpa for example sije sambru ni haije si suaina lelaga lawthokrani and mafamje khoina pochangrani okay hadi nakanda si akhoi pochan yaba loose tissue leibanina si khoina sana close tawgani so adum healthy tissue ga manarani so lawthokriba poto khoina sometimes dispose of yawi kem chingnaba leitragadi but sije kaigumba cancer oramba yai basal cell carcinoma squamous cell carcinoma natraga melanoma sije oramba yai natraga pre malignant conditions so malignant hadi cancer haiba pre malignant conditions to pre hadi before haiba olake tawba asi conditions oramba yai na khalagadi akoina test thadoine test thaba haibisi kaino hojiki block of tissue do hojiki tissue do akoina pathologist thadoine pathologist na sije slice में हम का अगर cells में हम तो microscope तो study तौरगा सी मोइना microscopic level दा अदुगी image तो ये नगा सीजे सी माली सी ने सी नते है बतो अदो माइना हाइबी रख तो इन्हें so सी किसे कई गुम्बा संब्रू से लौथोक पसे संब्रू से चम संब्रू रा नटर के नोम मान ब्रा है बतो खंग दबा मिये मन लौथो ये न खल्ला कसे अदु already के दाउनी just for cosmetic purpose oina panglo lawtho ene khalase adudi akhoi ki cautery na churaga lawthokpa technique su lei adu do almost 100% confirm sije kashu natabane khallaga chuthokpa odi kashu kaide but sometimes test thaga daba potusu khangdadana adugi knowledge su leitana chuthokren khalase chuthoga dum adudi maikhu on grani churamnina and machet kaya ga dum laida hundokrani chuthokpagi disadvantage sina akhoi test thaba yate test thaningba specimen oragadi sambru oragadi akhoina len laga cautery na len laga zu natraga blade na len zu phajana operation tawraga len laga skin phochan da na tawbodo adumaina tawgodamni so that hojiki piece thaba yanaba kana kheto aga churaga lathokpa sambru dudi pura maikhu on grani adudi test thaba yaroroi impossible ne adudi so properly experienced doctor amana decide tawgadabane that she say lathokpa yate na chamba sambru do test thadra su yabado adudi churaga dispose tawga su yai natraga lelaga phajana lathokga dispose tawra su yai but test haning badudi surgical way da lathokga test hagadamni now ngasai gi test tharo de sambru do adu so mu chuga dra natraga lathok lelaga phot kadra haibado adugi decision duna amuk tawriba doctor dana decide tawsagani because yam pikpa sambru da churaga dakta tabiyawi khar chawba da churaga di khar deep ocean gadi dakta biyawi so len laga nanna photpado straight line ama tahanba akigi skin line ga manana tahanba aduna akigi scars e minimal oigani na khalle aduga machada lelaga pholasu yai achawba da lela pholasu yai machada chuba yai achawba da chuba phasade and test hagadabudda len lawthokadamne adudi chubado adu phatte size aigi opinion ni about moles and skin cancers so skin cancer do amuk last oiba point ama khai hayoge huziki akhigi basal cell carcinoma haibajina hakchang da spread tawgande mafam da dum locally adu adai gi area da chathat daga sum chawthori sum chawthori atopa structure sum eat up torkani and pi ngai da lawtho hobana yam damage tawse tawde mafam jam chawna tawgadi surgery tawgi surgery do chawthori chawna leli adu menjannaba phochanaba hotnaba process to sangdore and huziki atopa melanoma squamous cell carcinoma sina hakchang da spread khar tawganba cancer makhan oi adudana amuk atopa test myam change spread tawba tawdreba yengthokknaba and laktho kanda sengabra sengdabra yengnaba adudana different topic amda chakrani cancer gi matangda thank you so much for watching my video next video thing na se atopa kai topic da
information pamjage atopa kai video pamjage dum haibiro. Thanks, bye.